ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯊꯝꯖꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏꯒꯤ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯕ ꯄꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯐꯧ ꯆꯦꯡ ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯊꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟꯗ ꯄꯥꯝ ꯑꯁꯨꯝ ꯌꯥꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯄꯥꯝ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯄꯥꯝꯒꯤ ꯃꯈꯥꯔꯣꯝ ꯈꯔꯗꯪ ꯆꯠꯂꯒ ꯏꯁꯤꯡ ꯀꯣꯝ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕ ꯃꯤ ꯑꯗꯣ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯀꯣꯝꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯅꯗꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯏꯁꯤꯡ ꯊꯤꯔꯨꯈꯤꯒꯦ" ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯈꯜꯂꯗꯨꯅ, "ꯑꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ, ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ, ꯌꯨꯝꯗ ꯆꯠꯂꯒ ꯊꯛꯂꯨꯁꯤ꯫ ꯄꯥꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯣꯝ ꯑꯁꯤꯒꯤ ꯏꯁꯤꯡꯗꯤ ꯅꯪ ꯊꯛꯂꯨꯒꯅꯨ, ꯃꯗꯨ ꯍꯦꯛ ꯊꯛꯂꯨꯕ ꯃꯤ ꯑꯗꯣ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯅ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯩ꯫ ꯑꯇꯩ ꯏꯁꯤꯡꯗꯤ ꯐꯪꯂꯔꯣꯏ, ꯆꯠꯂꯨꯔꯅꯨ"꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡꯗꯨꯗꯤ ꯁꯨꯡꯊꯛ ꯊꯛꯂꯣꯏ, ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯝꯕꯇꯃꯛ ꯊꯛꯀꯦ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯊꯤꯔꯛꯄꯗ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯇꯩ ꯑꯃꯠꯇꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯂꯨꯔꯕ ꯊꯔꯣꯏ ꯃꯍꯤ ꯃꯥꯟꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯈꯧꯔꯥꯡꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯀꯩ ꯑꯣꯜꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯛꯇꯅ ꯐꯅ ꯀꯨꯏꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯧꯔꯥꯡꯕꯅꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯃꯃꯩꯊꯪꯗꯗꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯊꯛꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯕꯗ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯊꯛꯂꯛꯏ, ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩ ꯈꯔ ꯑꯣꯜꯂꯛꯄꯒꯤ ꯈꯨꯗꯝ ꯂꯥꯛꯂꯦ꯫ ꯃꯃꯥꯡꯗ ꯄꯥꯏꯕ ꯍꯌꯤꯡꯅꯆꯤꯡꯕ ꯃꯌꯥꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄ, ꯃꯁꯥꯗ ꯍꯛꯀꯖꯕꯅꯆꯤꯡꯕ ꯐꯥꯎꯔꯛꯄ, ꯀꯩꯒꯨꯝꯅ ꯈꯣꯠꯄ ꯑꯁꯤꯅꯆꯤꯡꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯁꯤ ꯎꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯁꯦ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯉꯤꯕ ꯊꯕꯛꯄꯨ ꯃꯤꯅꯝꯗꯨꯅ ꯄꯥꯡꯊꯣꯛꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯃꯗꯣꯝ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯀꯤꯕ ꯅꯨꯡꯁꯤꯕ ꯑꯅꯤ ꯌꯥꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯅꯨꯄꯥ, ꯑꯩ ꯅꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥ ꯍꯥꯏꯈ꯭ꯔꯦ꯫ ꯑꯇꯩ ꯃꯐꯝꯗ ꯊꯤꯔꯨꯕꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯗꯨꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯑꯗꯣ ꯈꯧꯔꯥꯡꯃꯟꯕꯅ ꯊꯛꯂꯨꯔꯦ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ"꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯥꯝ ꯁꯨꯕ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯄꯤꯖꯔꯒ ꯐꯃꯨꯡꯗ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯃꯇꯣꯝꯇ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯀꯩꯒꯨꯝꯅ ꯆꯥꯅꯕ ꯁꯥ ꯎꯆꯦꯛ ꯊꯤꯕ ꯆꯠꯄꯣꯏꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯑꯣꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯩ ꯑꯣꯟꯗꯨꯅ ꯅꯥꯔꯛ-ꯁꯤꯡꯂꯛꯇ ꯍꯦꯛ ꯆꯠꯈꯤꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯤ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯍꯤꯡ ꯑꯍꯤꯡꯗꯅ ꯀꯩ ꯑꯣꯟꯗꯨꯅ ꯎꯃꯪ ꯋꯥꯃꯪꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯃꯄꯨꯟꯁꯤ ꯋꯥꯅ ꯂꯦꯟꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯍꯤꯡꯗꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯔꯒ ꯃꯥꯅ ꯆꯥꯒꯗꯧꯕ ꯈꯔ ꯆꯥꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯂꯒ ꯃꯌꯨꯝꯒꯤ ꯃꯆꯤ ꯑꯃꯗ ꯍꯦꯛ ꯂꯣꯠꯁꯤꯟꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯀꯩꯑꯣꯏꯕꯤꯅ ꯃꯤ ꯑꯃ ꯍꯥꯠꯇꯨꯅ ꯆꯥꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟ ꯑꯃꯗ ꯊꯅꯝꯃꯤ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯄꯥ ꯄꯥꯈꯠꯅꯈ꯭ꯔꯦ꯫ ꯀꯩꯑꯣꯏꯕꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯔꯝꯆꯠ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯅꯔꯛ ꯁꯤꯡꯂꯛ ꯀꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯆꯥꯟꯅꯅ ꯑꯣꯟꯗꯨꯅ ꯎꯃꯪꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ
Taibang mina kay onba konggi ising thaklubadagi onkiba kaynina masa amadi mapuroibagi nungsiba hek polaktuna marak-marakta umangdagi thoraklaga makhogi yumyada hek lakpoire adubu kuja mayam hauduna tanaduna kayoibibu amu hana mirakta lakhidre kujasingna matungda asigumba thodo ase amu hana thoktanaba haiduna kay onba kom ado sandang masina mensinduna nung ahum khak akoibada yungduna mi atopa amata sangdanaba khajinki nung amadi mafam aduda ngasi phawba leiri hainai phatte haiba thabakti tawrudaba pai mapuroibana thaklunu haiba komgi sing thaklubadagi nupi adu kai onduna umangdaba mapunsi lenki